Relief camp the Miyoi Kaya Awa Ana Kangling Chedakta Chahi Asigi Sangai Festival Town of Pangthok Nadabasili Langlibasi Chumlibra Amadi Manipurgi Apunbagi Saktam Tugaina Nabahot Nabagi Firep Hong Driba and Ancient IM Giluchingba Tuingaleng Muiba October Kunithoida Mahaki Pokna Fom Somdal the Lakani Hairibasi Matangda Chahi Kudinge Jun Taranipangi Tautuk Adubu Observation Tauriba Singna Tumina Laitoka Drahaiba Wahang Yauna Amukogi Hanagi President Hairibasi Nando Luwang Miam the Wafum Kaya Thamlakle Ngasi Manipur All Manipur United Clubs Organization Amukogi Inglisingani Kunmanga Kuntarit ki nauna thau pugada basing khankre Sorokhaibam Sanjoina President Pratap Laisang Temne Secretary General Organizing Secretary Yauna Executive Member Sing Wasakloke Ngasi Kwakaita Laiba Amukogi Public Hall the Pangthokhiba General Body Meeting Amadi nauna thau pugada basing Wasaklobuki Thoramda Hanagi President Hairibasi Nando Luwang na makha taraduna An ancient IM gi leader Tuingaleng Muiba Laklibo October Kunithoida Mahaki Pokna Fam Somdal da Lakadoriba Asi Kari Maram Gino Manipur gi Apunbagi Saktam Thugaina na Bayawa Wafamda An ancient IM Amadi India Lenga ki Marakta Khutyek Pinaba Adudagi Kumja Englising Amaga Chamapan Marfu Tara Tarit ki August Mari da Miyam Galoinana Sangsin Kiba Chogba Khongjang Adudagi Miyam na Amuko Haina Khangna Kiba Organization ni An ancient IM gi Muibanga Sisu Mahaki Famdagi Tabalaite Manipur gi Apunbagi Saktam Thugaina Bagi Fireb Hongbalaitre Matam Madudagi Ngasi Fawbada Laikhitraba Thawai Sing Sangsin Kiba Khongjang Kaya Adu Mipum Khuding Magna Ningsing Fam Thoi Ngasi Lamdam Asida Paliba President Rule Asina India gi Fambaktana Manipur da Irang Laitre Haina Un Anaba Hotnari Amaromdana Irang Laitre Hairabadi Miyamna Popular Lengak Thamgadabani Haina Demand Torokpa Yai Khanduna Power Painanabagi Damag Irang Thokhan Baman Bathawong Sing Manipur Miyamna Karamna Mayok Nagadage Haiba Wakal Kanthamina Si Haina Fongdoke Kukiisingna kukiijutingna phone churai bonaba chuma phibamsida ibhara bomda mamanga kone sohi magi konchasi chunna ge inter phone gamine hagasu mangun purdege neja phone tamari aida law phone ragana ji kuki ga mite ge leidari ban prinstana kari kar ba phone da bibi kar ba mai chikibi hai ani sigi talence ni ge ya kuida isani to bosa phone na ge masi suge le tan haida october ta aspai hobi cham ji le ga ne phoina pada sarkar da na Ministry of Home Affairs wafum club thamoba darkar hoye lagada ko chata du ya facing na tham du ya wa ya ku ne study ko du ya wa apne tham du wa thamokla na tungde maya bi onchalo ko ko du wa du na tham du wa tham du na mo habi ko yeri ba wafum chata ye na se kai ka ma ko da ha basi nani khudi bi ko study je ko order from la home to ra ya na section na thamba mathok ta ya ko tham jai